Asumna chapot chabadussu loisile. Nikhilna makhoi ahumbu thinbirami. Nikhil sumayumda hankre. Pinky nganba kolda wari sari. Pinky na. Kaino nangna khalise. Nomata message tharakani call torakani khangde. Kemta su hairakte. Kemta hairaktabaduda sikhrabai khalure aide. Ado siramdri hingdi hinglami. Nahanna surat loikreda. Tanga tawdana nang zawdraba. Chaba yam pamjadaine. Chaba phangawdraba. Oh, nungaitido laibak thida sakthibi nangde. Yongjaw nangi se khanaba hawira. Sirdi kado phone taraino. Nangna haibai pakhumpi bane haise. Yam lalaba. Kai kai ke surat loikra haibaba. Mi onara chalo. Ekho yongjaw to natro. Call ga taraisiba. Leidana. Sum nasaka thibatuda. Aisibe mukapade amuk hen thijalani nasakto. Adui baitarani ture laluragane amu halaini. Nangi special telel oireni tude. Saktibe uhayam ngangano. Baitarani ture hangkat anda lalu baiware nyak pothase. Kanana bulan bigene. Wadi tadi haidana. Hangoi daga tonglaga lalena. Adu nangsu tongbro yongja. Kaino. Aikoidi first class nina standard amada yam lemna iroiraga chachei. Nangbu iroibaga haijabro. Haitrasu baitarani turel yobudagi automatically iroikre. Nangdi special talent amadu leiramine. Aikoidine more special talent ngakdani kalakchau. Kalakchade ihongi kada. Noigumbadani atanba lawai tang haise. Chalo dada onthokpa lawai phau tangde ha samde yengnarade sangba nangna helasu ihambadine nganbaina helakani he adani yongjaw haise chanadro tawthori duga mingsiga samse kejim to onchira chalo ada wathidi kejeiro na samyam den ha khangine aina dum helakani nangonde sak haire aina thi hele phajaba igun haire Manipur ki igun pumbay ngoda loina haijintana yaure ikai khireda hingdauga hoine aise isana thi khangje adu nangdi yam thina paktina nasana nasabu thagatana kachin ko ya loina yaure migidi mawa thagane nangina kamdobunu mawa charaga nungai jabi oin tawratana aina nangkai sidarege achum haibane yengone migidi mayam marakta nuksina direct ekta haigido Nangdi nom ta haibro ai ngonde hek haubaga khatna doiga nang maraiga loire kaidena nang bu nusidoise nungsibase kai khalaga nusinabro mata amani nangde nangna nupa mandraga o khange nangna pamise ke drama daga mayam maraktaga propose ka tawbudro ring sibadroba phai nang yeng pele nangang nangam champonte nupi marai ma khit hele Chunga thijaba haidoni nangdi. Somdasu tombi Janice wari sanarami. Janice na. Ngai koni tombi. Nang sana ukigum tawida. Kaida. Kaida no neighbor. As kaw kredaisu. As loire. Kaida bu thengna dunu. Adoina sum khanbadane. Aikhoirom da timalise angang oiringaida nangdi brain yam faina aidi haujik tawkhibada bu kaukre nang dawna brain ferdi aidi hana scientist kaido oirani wari diba sumning singlakpe haibani aikhoyum da goiram dana bako ngamje ohelana wakhalna gai bo mungne ngamje kirane yum da galakpa kuimengkri ne yum da lerido aikhoida mulaw kaidaro ka thakpi ge haino Nang bujak na thaktrade tana mujagi hariba onthokpa chi thungbi manaba inemi kuna hanaba sum male residi nang na mahaidraso isana khangjai adanaina proprok saisi ikaina itose kempi jedraba ka hairade ai ki khumdurige aina chano haibadawna aingonda mu iralsi haribo nangi sa chaman baine aina parisi o aduguma musu leibro Midi Sara Gano hai, itu di Sara ga hena kalaba, paine. Aitang rupaisa, leaping you supari today. Hoine, no yum sa,
ꯂꯥꯏꯅ ꯄꯦꯛ ꯇꯧꯔꯒ ꯁꯦꯠ ꯑꯣꯏꯅ ꯊꯥꯗꯔꯛꯄꯗꯧꯅ ꯆꯞ ꯃꯥꯟꯅꯅ ꯄꯥꯏꯅꯦ ꯁꯤꯅꯤ ꯌꯣꯠꯆꯥꯕꯤ ꯃꯈꯣꯡ 3 ꯀꯥꯏꯗꯣ ꯈꯪꯗ꯭ꯔꯣ ꯇꯥꯗ꯭ꯔꯣ ꯀꯦꯂꯛꯆꯧ ꯅꯣꯏꯗꯤ ꯑꯗꯣ ꯅꯣꯏꯁꯨ ꯑꯃ ꯂꯩꯅꯦ ꯆꯥꯅꯕ ꯑꯃ ꯗ꯭ꯔꯝ ꯊꯤꯅꯕ ꯁ꯭ꯇꯤꯛꯇꯣ ꯆꯥꯅꯩ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯁꯨ ꯑꯦ ꯅꯨꯄꯤ ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯐꯠꯇꯦ ꯅꯆꯤꯜꯅ ꯂꯩ ꯀꯦꯟꯇꯧꯕ ꯋꯥ ꯑꯩꯈꯣꯏꯕꯨ ꯗ꯭ꯔꯝꯒ ꯆꯥꯡꯗꯝꯅꯕ ꯑꯩꯕꯨ ꯌꯥꯝ ꯅꯣꯏꯕꯗꯧꯅ ꯃꯩꯔꯥꯕꯁꯨ ꯌꯥꯝ ꯄꯥꯕꯗꯧꯅ ꯑꯁꯤꯁꯤꯁꯦ ꯆꯤꯔꯨꯡꯉꯣ ꯅꯪꯉꯣꯟꯗ ꯅꯣꯏꯖꯔꯣ ꯁꯨ ꯑꯣꯏꯔꯣꯏꯗꯧꯕ ꯋꯥ ꯇꯥꯅꯤꯡꯗꯦꯗ ꯍꯦꯛꯇ ꯌꯥꯕꯗꯧꯅ ꯅꯪꯒꯤ ꯑꯅꯣꯏꯕꯗꯨꯕꯨ ꯂꯧꯖꯧ ꯀꯥꯏꯅ ꯑꯐꯕꯗ ꯅꯣꯛꯅꯔꯗꯤ ꯐꯪꯗꯦ ꯐꯠꯇꯕꯗ ꯅꯣꯛꯅꯔꯗꯤ ꯊꯨꯅ ꯐꯪꯉꯤ ꯑꯩꯅ ꯅꯣꯏꯅꯤꯡꯉꯤꯁꯦ ꯅꯪꯅ ꯅꯣꯛꯅꯔꯁꯨ ꯀꯩꯁꯨ ꯑꯣꯏꯔꯔꯣꯏ ꯋꯥꯔꯦꯗ ꯋꯥꯊꯤꯗꯁꯨ ꯃꯨꯜꯂꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯁꯨ ꯂꯥꯛꯏ ꯁ꯭ꯀꯨꯜꯗꯅꯤ ꯂꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯃꯩꯁꯨ ꯂꯥꯛꯑꯝꯃꯤ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯍꯧꯗ꯭ꯔꯤꯉꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯦꯞꯄꯝꯃꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯣꯏꯕ ꯔꯨꯜ ꯈꯔ ꯂꯩ ꯑꯗꯨ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯇꯥꯔꯝꯃꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯌꯥꯎꯔꯤ ꯃꯣꯔꯅꯤꯡ ꯋꯤꯁ ꯇꯧꯈ꯭ꯔꯤ ꯄ꯭ꯔꯦꯌꯔꯁꯨ ꯇꯧꯔꯤ ꯑꯣꯖꯥ ꯃꯊꯪ ꯑꯦꯗꯚꯥꯏꯁ ꯄꯤꯅꯔꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯥꯏꯅꯤꯡꯕ ꯋꯥ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯕ ꯔꯨꯜ ꯑꯃꯗꯤ ꯔꯤꯒꯨꯂꯦꯁꯟ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯌꯥ ꯑꯃꯁꯨ ꯍꯥꯟꯅ ꯈꯪꯍꯜꯂꯤ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯃꯨꯟꯅ ꯇꯥꯔꯤ ꯑꯁꯨꯝꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯦꯅꯥꯎꯟꯁ ꯇꯧꯔꯤ ꯁꯥꯇ꯭ꯔ ꯄꯨꯝꯅꯃꯛ ꯅꯈꯣꯏꯒꯤ ꯃꯤꯁ ꯃꯦꯗꯥꯝ ꯁꯔꯁꯤꯡꯅ ꯑꯦꯗꯚꯥꯏꯁ ꯀꯌꯥ ꯑꯃ ꯄꯤꯔꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯅꯣꯏꯅ ꯐꯣꯂꯣ ꯇꯧꯒꯗꯕꯅꯤ ꯅꯈꯣꯏ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 11 12 ꯍꯥꯏꯗꯣ ꯀꯥꯔꯕꯅꯤ ꯑꯗꯨꯅ ꯀꯌꯥ ꯍꯦꯟꯅ ꯍꯥꯏꯅꯕ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯅꯁꯥꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯕ ꯉꯥꯛꯇꯅꯤ ꯀꯌꯥ ꯍꯦꯟꯅ ꯇꯥꯛꯅꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤ ꯅꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯈꯪꯗꯕ ꯂꯩꯕꯁꯤꯡ ꯑꯣꯖꯥ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯤ ꯍꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤ ꯂꯣꯏꯅꯅ ꯉꯁꯤꯁꯦ ꯀꯦꯞꯇꯦꯟ ꯈꯟꯕ ꯅꯨꯃꯤꯠ ꯇꯥꯏ ꯑꯣꯖꯥꯁꯤꯡꯅ ꯌꯥꯔꯦ ꯈꯟꯅ ꯃꯇꯤꯛ ꯆꯥꯔꯦ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯐꯖꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯂꯧꯈꯠꯂꯕ ꯁ꯭ꯀꯨꯜꯁꯤꯒꯤ ꯁꯥꯇ꯭ꯔꯅꯤ 11 ꯑꯃꯁꯨꯡ 12ꯇꯒꯤ ꯂꯧꯈꯠꯂꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀ꯭ꯂꯥꯁ 11ꯒꯤ ꯂꯤ ꯑꯃꯅ ꯀ꯭ꯂꯥꯁ 12ꯒꯤ ꯂꯤꯟꯗ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂꯣ ꯑꯁꯨꯝꯅ ꯂꯤ ꯑꯃꯁꯨꯡ ꯂꯤꯟꯗ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂꯛꯏ ꯌꯦꯡꯕꯗꯨ ꯃꯤ ꯉꯝꯂꯤ ꯍꯥꯏꯔꯛꯂꯤꯕꯗꯨꯒ ꯆꯥꯟꯅꯈ꯭ꯔꯦ ꯕꯦꯆ ꯑꯃꯃꯝ ꯄꯤꯔꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯊꯦꯖꯜꯂꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯕꯥꯅꯤ ꯈꯜꯂꯤꯁꯤ ꯌꯥꯔꯕꯣ ꯉꯝꯃꯗ꯭ꯔꯣ ꯍꯥꯏꯔꯝꯃꯨ ꯉꯝꯗ꯭ꯔꯗꯤ ꯅꯕꯥꯅꯤꯅ ꯔꯤꯛꯁ ꯄꯨꯗꯧꯅꯤꯀꯣ ꯑꯗꯣ ꯀꯩꯅꯣ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯕ ꯅꯕꯥꯅꯤ ꯑꯗꯨꯃꯛ ꯇꯥꯟꯅꯔꯣ ꯑꯗꯨꯒ ꯑꯣꯖꯥꯗ ꯁꯤꯌꯔ ꯇꯧꯔꯣ ꯍꯥꯏꯔꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨ ꯅꯣꯛꯃꯤ ꯇꯧꯏ ꯂꯤꯟꯗꯥꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯗꯨꯅ ꯉꯝꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯍꯣꯏ ꯁꯥꯔ ꯉꯝꯒꯅꯤ ꯏꯁꯥꯅ ꯌꯥꯏ ꯉꯝꯗ꯭ꯔꯕꯗꯤ ꯔꯤꯛꯁ ꯄꯨꯒꯦ ꯑꯁꯨꯝꯅ ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀ꯭ꯂꯥꯁ ꯇꯧꯅꯕꯒꯤꯗꯃꯛ ꯀ꯭ꯂꯥꯁꯇ ꯆꯪꯅꯔꯛꯏ ꯈꯔꯒ ꯋꯥꯊꯤ ꯄꯥꯝꯖꯕꯤ ꯑꯅꯤꯗꯨꯗꯤ ꯍꯧꯔꯤ ꯀ꯭ꯂꯥꯁ ꯌꯧꯗ꯭ꯔꯤꯉꯩꯗꯒꯤ ꯂꯤꯗ ꯂꯛꯅꯕ ꯄꯤꯡꯀꯤꯅ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯀꯦꯞꯇꯦꯟꯒ ꯑꯣꯏꯀꯣ ꯉꯝꯅꯗ꯭ꯔꯣ ꯅꯪꯕꯣ ꯑꯩ ꯁꯦꯟꯅꯕ ꯂꯤꯁꯨ ꯃꯣꯡ ꯍꯥꯗꯅ ꯀꯦꯞꯇꯦꯟ ꯑꯃꯒꯤ ꯃꯊꯧꯒꯨꯝ ꯏꯪꯅ ꯈꯨꯝꯃꯤ ꯍꯣꯏ ꯀ꯭ꯂꯥꯁ 1 ꯌꯧꯈꯤꯁꯦ ꯑꯃꯗꯨꯁꯨ ꯄꯤꯡꯀꯤꯒꯤ ꯍꯦꯟꯅ ꯏꯅꯣꯛ ꯍꯥꯟꯅ ꯍꯥꯞꯈ꯭ꯔꯦ ꯏꯃꯩ ꯃꯥꯜꯂꯤꯅꯦ ꯀꯦꯞꯇꯦꯟ ꯀꯥꯏꯗ ꯉꯝꯒꯗ꯭ꯔꯣ ꯌꯦꯡꯕ ꯇꯥꯔꯦ ꯑꯣꯏꯁꯦ ꯑꯩꯅ ꯉꯝꯃꯒꯦ ꯅꯪꯅ ꯄꯣꯔꯣꯀꯣ ꯀꯩ ꯍꯥꯏꯕꯗꯨꯅ ꯀ꯭ꯂꯥꯁꯁꯨ ꯃꯊꯪ ꯍꯧꯔꯤ ꯆꯪꯂꯛꯄ ꯑꯣꯖꯥ ꯈꯨꯗꯤꯡ ꯂꯤꯗ ꯑꯗꯨꯃꯛ ꯑꯦꯗꯚꯥꯏꯁ ꯄꯤꯔꯝꯂꯤ ꯂꯤꯗꯤ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯑꯦꯗꯚꯥꯏꯁ ꯇꯥꯕꯗ ꯋꯥꯟꯊꯗꯧꯔꯤ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯑꯃꯨꯛ ꯂꯦꯞ ꯑꯃꯨꯛ ꯐꯝ ꯑꯦꯛꯁꯔꯁꯥꯏꯖ ꯁꯤꯃꯛ ꯃꯉꯥꯏꯔꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯅꯤ ꯂꯤꯟꯗ ꯂꯤꯕꯨ ꯊꯤꯔꯛꯏ ꯎꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯄꯗꯨ ꯀꯦꯟꯇꯤꯟꯂꯣꯝꯗ ꯂꯤꯟꯗꯥꯅ ꯀꯧꯔꯤꯕꯗꯨ ꯑꯍꯨꯝꯗꯨꯗꯤ ꯋꯥꯔꯤꯗ ꯇꯥꯗ꯭ꯔꯤ ꯂꯤꯟꯗꯥ ꯆꯪꯂꯛꯏ ꯑꯗꯨꯒ ꯈꯔ ꯅꯛꯅ ꯂꯤꯞꯇꯨꯅ ꯀꯧꯔꯛꯏ ꯍꯧꯖꯤꯛꯇ ꯇꯥꯔꯦ ꯑꯍꯨꯝꯃꯛ ꯑꯣꯟꯊꯣꯔꯛꯏ ꯉꯛꯄꯨ ꯉꯛꯂꯤ ꯂꯤꯟꯗꯥꯒꯤ ꯃꯑꯣꯡꯗꯨ ꯇꯣꯝꯕꯤꯗꯤ ꯎꯕꯗ ꯅꯣꯛꯅꯤꯡꯂꯤ ꯄꯦꯟꯗꯨꯅ ꯃꯌꯥꯗ ꯆꯤꯛꯂꯒ ꯑꯣꯟꯊꯣꯔꯛꯄꯗꯨꯗ ꯂꯤꯟꯗꯥ ꯑꯗꯨ ꯎꯕꯗ ꯅꯣꯛꯂꯗꯨꯅ ꯆꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯋꯥꯔꯤ ꯅꯪ ꯇꯥꯟꯅꯔꯛꯄꯗ ꯇꯥꯗꯦꯃꯤ ꯅꯣꯏꯁꯨꯕ ꯋꯥꯔꯤꯗꯅꯦ ꯍꯦꯛꯇ ꯃꯨꯜꯂꯦꯕ ꯑꯩꯅ ꯉꯁꯥꯏꯗꯩ ꯀꯧꯔꯤꯅꯦ ꯆꯦ ꯑꯩꯈꯣꯏ ꯄꯤꯡꯀꯤꯒꯤ ꯋꯥꯊꯤꯗꯅꯦ ꯇꯥꯍꯧꯗ꯭ꯔꯦ ꯁꯥꯎꯅꯨ ꯋꯥꯔꯝꯃꯅꯤꯌꯦ ꯆꯦꯁꯨ ꯆꯦꯜꯂꯛꯄꯗ ꯑꯗꯨ ꯀꯩ ꯂꯩꯔꯒꯦ ꯆꯦ ꯀꯦꯝꯅꯗꯦꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯁꯤ ꯇꯧꯕꯅꯦ ꯍꯥꯏꯔꯒ ꯀꯦꯟꯇꯤꯟꯂꯣꯝꯗ ꯄꯨꯂꯞ ꯂꯥꯛꯏ ꯂꯤꯟꯗꯥꯅ ꯋꯥꯔꯤꯗꯣ ꯍꯧꯗꯣꯔꯛꯏ ꯁꯨꯝ ꯇꯧꯕꯅꯤ
ꯑꯩꯈꯣꯏꯅꯤꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯀꯦꯞꯇꯦꯟ ꯍꯥꯏꯗꯣ ꯑꯣꯏꯔꯦꯗꯣ ꯑꯗꯨꯅ ꯀꯩꯅꯣ ꯈꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯅꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯄꯤꯅꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯆꯦ ꯍꯥꯏꯔꯒ ꯇꯣꯝꯕꯤꯅ ꯄꯥꯏꯔꯛꯄ ꯄꯦꯟꯗꯨ ꯂꯤꯅ ꯃꯨꯜꯂꯒ ꯇꯤꯁꯨ ꯄꯦꯄꯔ ꯑꯃꯗ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯏꯔꯒ ꯂꯤꯟꯗꯥꯗ ꯄꯤꯔꯤ ꯇꯣꯝꯕꯤꯅ ꯑꯦ ꯅꯪꯗꯤ ꯌꯥꯝ ꯍꯥꯎꯇꯦꯅ ꯍꯦꯛꯇ ꯃꯋꯥ ꯃꯨꯟꯕꯁꯤꯃꯛ ꯃꯉꯥꯏꯔꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯇꯥꯅꯤꯡꯗꯦꯀꯣ ꯏꯋꯥ ꯂꯩꯖꯩ ꯅꯋꯥꯗ꯭ꯔ ꯃꯥꯟꯕꯗꯣ ꯄꯥꯝꯗꯧ ꯅꯠꯇꯦ ꯑꯩꯅ ꯌꯥꯔꯦ ꯂꯦꯞꯄꯣ ꯑꯗꯥꯏꯗ ꯑꯩꯈꯣꯏ ꯍꯦꯔꯣꯅ ꯏꯐ ꯐꯖꯩ ꯅꯣꯏꯅꯤꯗꯨꯗꯩ ꯌꯥꯔꯦꯀꯣ ꯆꯦ ꯃꯃꯥꯡꯁꯤꯗ ꯂꯤꯟꯗꯥꯅ ꯌꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯌꯨꯝꯁꯦ ꯌꯥꯝꯅꯁꯨ ꯆꯥꯟꯅꯔꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯅꯦ ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩꯗꯤ ꯅꯣꯛꯄꯒ ꯈꯔ ꯄꯥꯝꯂꯦ ꯄꯤꯡꯀꯤꯅ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯕꯨ ꯄꯥꯈ꯭ꯔꯗꯤꯅꯦ ꯊꯣꯛꯇꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯄꯣꯟꯇꯦ ꯆꯦ ꯑꯁꯨꯝꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯁ꯭ꯀꯨꯜ ꯇꯥꯏꯃꯤꯡ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯟꯅꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯇꯧꯅꯔꯤ ꯄ꯭ꯔꯤꯇꯤꯅ ꯆꯥꯛ ꯊꯤꯔꯤ ꯍꯦꯃꯟꯇ ꯂꯤꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯄꯥ ꯍꯥꯎꯅꯦ ꯀꯩꯗꯧꯔꯦ ꯍꯥꯏꯌꯨ ꯀꯩꯅꯣꯝꯃ ꯍꯥꯏꯗꯧꯔꯦ ꯏꯆꯥ ꯁꯨꯝꯅ ꯀꯧꯔꯛꯄꯁꯦ ꯅꯄꯥꯗꯤ ꯆꯤꯟꯐꯥ ꯑꯣꯏꯅ ꯄꯨꯔꯦꯅꯦ ꯄ꯭ꯔꯤꯇꯤꯅ ꯏꯇꯩꯒꯤ ꯋꯥꯁꯤꯁꯨ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯃꯆꯥꯁꯤꯕꯨ ꯇꯧꯕ꯭ꯔꯥꯅꯦ ꯁꯨꯝꯅ ꯀꯩꯕꯅꯦ ꯆꯥ ꯍꯥꯏꯗꯤ ꯀꯗꯔꯒ ꯑꯃꯨꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯇꯧꯗꯦꯀꯣ ꯅꯦꯆꯥꯏ ꯈꯪꯉꯦ ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯑꯁ ꯀꯩꯅꯣꯅꯦ ꯄꯩꯁꯥꯒꯤ ꯗꯤꯃꯥꯟ ꯂꯧ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯦꯁꯀꯤꯔꯣ ꯍꯥꯏꯌꯨ ꯏꯆꯥꯁꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨꯕ꯭ꯔꯣ ꯄꯄꯥ ꯍꯟꯗꯛ ꯁꯟꯗꯦꯁꯦ ꯆꯦ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦꯕꯀꯣ ꯀꯣꯏꯕ ꯑꯣꯏꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯣꯏꯊꯣꯛꯅꯗꯅ ꯑꯃꯨꯛ ꯆꯠꯁꯤ ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ ꯍꯟꯗꯛꯇꯤ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ ꯍꯥꯏꯅ ꯌꯥ ꯆꯠꯁꯤꯀꯣ ꯄꯥ ꯍꯣꯏꯅꯦ ꯁꯇꯔꯗꯦꯒꯤ ꯇꯤꯀꯦꯠ ꯀꯛꯂꯒꯦ ꯏꯄꯥ ꯄ꯭ꯔꯤꯇꯤꯁꯨ ꯌꯥꯎꯅꯕ ꯀꯩꯅꯣ ꯄꯥ ꯅꯠꯇ꯭ꯔꯗꯤ ꯅꯦꯆꯥ ꯃꯇꯝ ꯊꯝꯂꯝꯒꯗ꯭ꯔꯣꯕ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯆꯠꯁꯦ ꯍꯥꯏꯔꯤꯅ ꯑꯗꯣ ꯅꯟꯗꯣꯝꯆꯥ ꯍꯣꯏꯁꯨ ꯍꯥꯏꯁꯤꯔꯣ ꯏꯇꯦ ꯈꯪꯗꯤ ꯑꯩꯈꯣꯏ ꯗꯗꯥꯗꯣ ꯊꯕꯛ ꯆꯤꯜꯂꯝꯒꯗ꯭ꯔꯣ ꯍꯣꯏꯅꯦ ꯍꯪꯉꯨ ꯃꯆꯥꯒꯤꯗꯤ ꯀꯣꯏ ꯆꯠꯂꯝꯗꯥꯏꯒꯤ ꯁꯣꯞꯄꯤꯡ ꯍꯥꯏꯔꯛꯑꯅꯤ ꯅꯠꯇ꯭ꯔꯣ ꯀꯣꯏ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯗ꯭ꯔꯦꯁ ꯁꯦꯠꯇꯗꯤ ꯌꯥꯗꯕꯅꯤ ꯍꯌꯦꯡ ꯆꯠꯂꯁꯤ ꯁ꯭ꯀꯨꯜ ꯂꯦꯞꯄꯣꯅꯤꯃꯛ ꯏꯄꯥꯁꯦ ꯍꯌꯦꯡꯗꯤ ꯈꯔ ꯀꯣꯝꯃꯤ ꯍꯣꯏ ꯏꯇꯦ ꯑꯅꯧꯕ ꯁꯦꯠꯆꯅꯤꯡꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯆꯥꯅ ꯀꯩꯅꯣ ꯃꯤ ꯐꯣꯇꯣ ꯅꯝꯈꯤꯕꯗꯣ ꯀꯃꯥꯏꯅ ꯑꯃꯨꯛ ꯁꯦꯠꯇꯣꯏꯅꯣꯕ ꯃꯤ ꯂꯣꯁ ꯑꯣꯏꯅꯕ ꯊꯕꯛ ꯑꯔꯣꯏꯕꯩꯗꯣ ꯈꯔ ꯂꯥꯞꯅ ꯍꯥꯏꯈ꯭ꯔꯦ ꯀꯔꯤꯕ ꯂꯣꯁ ꯑꯣꯏꯕ ꯏꯁ ꯏꯆꯥꯃꯨꯛ ꯐꯖꯕ ꯂꯩꯇꯦꯅꯦꯀꯣ ꯏꯄꯥꯒꯤ ꯃꯤꯠꯇꯗꯤ ꯂꯥꯏꯗꯩ ꯍꯦꯜꯂꯤ ꯏꯆꯥꯅ ꯅꯠꯇ꯭ꯔꯅꯤ ꯃꯅꯦ ꯃꯆꯥ ꯃꯥꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯆꯥꯗꯧꯅ ꯐꯖꯔꯗꯤ ꯌꯥꯖꯔꯦ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯐꯥꯎꯗꯧꯁꯤ ꯀꯩꯗ ꯍꯥꯏꯅꯤ ꯌꯥꯔꯦ ꯅꯣꯏ ꯌꯥꯝ ꯄꯥꯛꯂꯛꯇ꯭ꯔꯦ ꯑꯗꯩꯗꯤꯅꯦ ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯔꯁꯦ ꯑꯁꯨꯝꯅ ꯆꯥꯛꯁꯨ ꯆꯥꯔꯦ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯤꯒ ꯄ꯭ꯔꯤꯇꯤꯒꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯤ ꯃꯆꯦꯗ ꯀꯣꯜ ꯇꯧꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯑꯁꯣꯝꯗꯁꯨ ꯂꯩꯁꯤ ꯃꯄꯥ ꯃꯅꯥꯎꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯗ ꯍꯔꯥꯎꯖꯩ ꯃꯟꯗꯣꯝꯆꯥ ꯑꯕꯦꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯄ꯭ꯔꯤꯇꯤꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯪꯉꯣꯏ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯄꯗ ꯇꯥꯔꯦ ꯇꯨꯝꯂꯝꯗꯥꯏꯗ ꯑꯦꯕꯤ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯃꯦꯁꯦꯟꯖꯔꯗ ꯃꯩꯔꯥꯕꯒ ꯉꯥꯏꯍꯥꯛ ꯃꯦꯁꯦꯖ ꯊꯥꯅꯔꯝꯃꯤ ꯇꯨꯝꯃꯁꯦ ꯍꯥꯏꯅꯗꯨꯅ ꯃꯩꯔꯥꯕ ꯀꯣꯜ ꯇꯧꯔꯛꯏ ꯅꯦꯠ ꯑꯣꯐ ꯇꯧꯔꯝꯗꯥꯏꯗꯨꯗ ꯅꯤꯈꯤꯜ ꯁꯔꯃ ꯀꯀꯥꯒꯤ ꯑꯕꯦꯝꯃꯣ ꯂꯤ ꯃꯦꯁꯦꯖꯇꯨ ꯌꯦꯡꯉꯨꯗ꯭ꯔꯦ ꯃꯩꯔꯥꯕꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ